Business toubada henna laihanabagi pandamda ngarang Public Works Department and Department asigi web portal ama launch toukhre. All Secretariat Labor Works Minister Govindas Konthoujam gi office chamber da pangthokiba launch toubagi thoramadu Works Department ki Chief Engineer, Additional Chief Engineer Singh amadi atai atopa mari lainaba official kaya na saruk yakhe. Portal launch toubagi thoramadu ga mari lainana Works Minister Govindas Konthoujam na haikibada Department na sida ngahak laitana thabak ama paikhat nabagi ayaba law nabagi dabak ngahak laitana wana lakpa khudam oina road cutting, toti pipe, tingbagi, lambi tauthokadaba loinana, ngaihak laitana wanom thaunom tauba, yadanaba portal asigi kuthangdagi pomnamak khanglagani. Miyamna khangningba khutingmak portal asidagi khangba ngamlagani haike. Masigi mathakta government quarter tanariba asi koknaba portal asi launch tawbani loinana. Mipum khutingmangna portal asida changba matamda Imphal gi mafam khutingi lambi thongsu khangba ngamlagani. Public Works Department ge portal ama khoi launch tawba. Portal ama launch tawbasi under ease of doing business ki makhada khoi launch tawjabani. Masina akhoi gi praja singna PWD dang halitana permission ama lawbagi khudamon harakanda road cutting gi lambi kakpagi ai toti pai ong khadam pusinjara ke na adugi lambi kakpoi do silaga haidan wanom thonom tawbasi tawdaba yana na ba online da tawba yana na bagi adu natana quarter sing ko tan tanari dana hujiksi Minister butana bane, officer sing butana bane, adugi awaba sing si kok na ba koina portal si launch taw bane koina aduna masidagi koina khodong sa ga dor si public na department sing maram da khangning ba yamba loina khang ba yare aduga Manipur gi map am laigani hariba Manipur gi map sida koina magi lambi le sing lambi dugi hek namu matam da lambi dugi asang ba kalbhat kayam lai kayam sang malambi dong haibna sing musia khang bayaba ayamba public domain da department sigi activities sing loin thamba yana ba tawjaba Makatan ELITETV News Channel ki maikadagi kakwa oilpam ki maning mamangda nong khajitang hek tabaga ising thumliba si genglaga hujukti leibak thonba hogatle adumakpo haujikso nong khara hek tabaga ising thumliba si mataw karamna kokhan bangamgadagi haina hangke masigi paukhumda Works Minister Govindas Konthoujam na haikibada maru oina urakliba fibam masi mafam aduki biyamna ising chentafam oideba drainage system sing thingjinbadagi thoklakpane adumakpo mafam adugi oiriba fibam adu genglaga Chief Minister gi biting makhada Water Resource Department Public Health Engineering Department Mahut amadi PWD yauraga mitfam ama famba laikre haili balambi sigi fana bathabak khudingmak PWD Department na gengsilagani haina Govindas Konthoujam na thajaba pirakhi all integrated drainage system Imphal city and other cities sing si PWD the loin sinar kana PWD na dayama low rasi haidana natab taragadi drainage na phatrabne na lambi se phana semaga so oibe yadre ba khoi lambi se hojik se khoi rigid payment gi hawdore khoi thabak by December akoi tender flow to ngam ngani ne khoi na khallaga leiba asi drainage system sinti jana yawda taragadi besi ising loin thum nei rakana mathak khaktu khaktana ngakpang ngadong na teba adu mai tawdana khoi semna ba tawri ado akoi na haibadi initiative khara wal hore ba khoi na thabak taw matamda aduna soirakpane and the non cooperation of the people also people are not cooperating with the departments Sarkar na dum tawjaga mai sarkar se kana no the people na tabra aduna we should always be a responsible citizen otherwise develop to wang moy sarkar in thogal